Ramadan Quran Githa Ramadan Thada Quran Sharif Allah na Thabi Rakhi Surah Maudrama Thoi number Amada Allah na Haibi Taseng namak Aina Quran bu Laylatul Qadr gi ahing da thai Tha asida Quran Sharif mapum asibu Tilawat tawba natraga taba sunat ni Ngasi rozadar singna mahla gi oina natraga yum singda Jamaat sem do na tarawi da Quran tahan nari amadi lanai oina yum da tilawat tong nari. Taseng namak Ramadan Quran Githa amasuni. Chanabi oina tarawi da Quran khatam loina bagi wakana mangwai naraga tu na yang na son na Quran gi fazaba manghaliba amadi adaf ngak pangamdriba asi mahi sawab ki mahutta yamna kiningai ni. Quran Sharifu fazana son ba amasung tabagi pandam di thamoyi rohaniyat ki Rohaniyat po hengkat hananaba amasung Allah Ta'ala ga naksinaba fangnanaba upaina athoy bani. Quran gi amal tawagi kanaba afawagi ngamkhay layroy. Adubo tawjariba amal kharadi mapung pahanba mathaw tay. Amal wala singi kudong sanaba haidun hadis ki larik sindagi khangatlaba Nabi Karim gi hadis mubarake thamjari. Hazrat Usman radhiyallahu anhu gi bayani madudi alam anigi mabungo sallallahu alaihi wasallam na haibirami. Nakoi gi manungda khwaidagi faba mi de Quran tamlaga amuk tambiri bamiyoy aduni Bukhari Sharif Hazrat Abdullah bin Mas'ud radhiyallahu anhu gi riwayat ki matung inna Nabi Karim alaihi salam salatu salam na haibirami Quran gi mayak ama son bata neki tara isin bigani alif lam mim aina wahay amakhak ni haiban natte kana gumana alif lam mim hairabadi alif mayak amani lam mayak amani Mim mayak amani Tirmizi Sharif Haibagi arthadi wahi labs word haibanate aseng badi mayak letter thinduna ta'i mayak amada neki tara fangi Hazrat Abu Hurairah radhiyallahu anhu gi riwayat ni madudi Allah gi Rasul sallallahu alaihi wasallam na haibirami kana kumbana mahajita Quran tilawat tawraba natraga Quran takpi tambirabadi mangonda khudagi maikaidagi Sakina habadi thamoy de pelan ba ing thaba pohali amasung ataibuna rahmat ki farista singna konsinbi Allah Ta'ala na makhoi ki matangda malaika singi mifam da hawdoi Muslim Sharif Hazrat Abu Hurairah radhiyallahu anhu gi riwayat ni madudi Allah gi Rasul sallallahu alaihi wasallam na haibirami kana gumana mahajit ta Quran tilawat tawraba natraga Quran takpi tambirabadi makhoi gi mathakta Allah gi maikai dagi nur mangal amat khangani Ahmad Hazrat Abu Said Khudri rahmatullahi gi paudam ni madudi Nabi Karim sallallahu alaihi wasallam na habirami Allah Ta'ala na hai miyoy adubu Quran asuki matik mathausi lalli madudi atopa jikar tawbagi tanja fangde amasung Quran maram oiraga dua tawbagi khudong chaba phawa fangjade adu oirabadi nijaba miyoy singdagisu mangonde hena thoina pithoi atai kalam singi mathakta Allah Ta'ala gi kalam gi kanaba asigum na oi Allah Ta'ala gi chawthok saba amasung matik magun mahak ki pandagi mathakta leibagum Tirmizi Sharif Haibadi Quran sonba singi karigumba awat pa amata thingba laite amasung insan ge miyoy bagi mathakta leiba Allah gi gun adu mahak ki insan ge miyoy bagi kalam gi mathakta lei Hazrat Aisha Siddiqa radhiyallahu anha na bayan tawi madudi alam gi lusingba Muhammad sallallahu alaihi wasallam na haibirami Quran da thoidok hendok na phawba malaika singa loinagani Kanagumbana chumna chonba laknarabadi amasung laiton thabadagi mayekki ucharan fazana thoktana khak panna sing cholabadi amasung maduda awaba mayoknarabadi asungba mida sharuk ani gi sawab fangani Bukhari Sharif amasung Muslim Sharif haibadi sawab amana Quran sonbagi amana laiton na maram oiraga awaba koknanaba mehnat tawbagini Hazrat Abu Zar radhiyallahu anhu na Allah gi Rasul sallallahu alaihi wasallam da hangatli Hujur sallallahu alaihi wasallam aingonda pakda khara pibiyo asum na haibi ki Allah gi nabina mapu bukiyo fatabadagi ngao takwa thamo
takwa neki punamaki kokki luhukki athoibani sahabana makha tana takpinaba amuk hangatli asumna haibi Quran gi tilawat tau tilawat asina zaminda haibadi malem thaktan haki tamakta mangal nurni amasung asmanda nomodol thaktana nahaki langaini ibn Majah Hazrat Sahal bin Ma'az radhiyallahu anhu na bayan tawi madudi Nabi Karim sallallahu alaihi wasallam na haibirami kanagumana Quran solaga maduda amal tawrabadi haibadi thabak to onthok labadi kayamatta mahaki mama mapada luhup upigani madugi arangba numit ki mangal dagi suhen gani Abu Dawud Hazrat Abdullah bin Umar radhiyallahu anhu gi paudamni madudi alam ani gi sarkar sallallahu alaihi wasallam na habirami kayamatta Quran hafizda haigani Quran sonba hauro amasung ayat khuding darja thak hengatlu Quran gi aroi ba ayat nahaki aroi ba manjin dalek phamni Tirmidhi Sharif Quran Sharif ki chawrak na ayat masing lising taruk chataruk humfu tarukni masigi masing laurabadi Quran hafiz gi martaba kadai phawa wang kharabage khanduni yengbiu Hazrat Abdullah bin Umar radhiyallahu anhu gi bayani madudi Nabi Karim sallallahu alaihi wasallam gi farmanni Quran tambami aduna nabuwat nabi oibabu mahaki matam pakta laksin labani khenna bahaibabu mangonda wahi thalaktaba adu khaktani Quran mapu oiraba ahiba hafizna singba habidi Quran mahir mahak ado asauba miga loinabada masamak sauroidabani apangba miga loinabada apangbagi wa ngangloidabani maramdi mahaki thamoida Quran yauri Hakim Hazrat Anas radhiyallahu anhu gi bayani madudi Huzur sallallahu alaihi wasallam gi farmani Allah Taala gi akhannaba mioi singlai kharana hangatchai makoi sing adu kana kanano haibiki makoi ado Quran gi mi singni Nasai Arthadi Quran tamba amasung tambi bada mathau sinba mioi sing adudi Quran gi mahir khang hairaba mioi ni haibiri Hazrat Abu Hurairah gi bayani madudi Allah gi Rasul sallallahu alaihi wasallam gi farmani kana gumbana sajda gi ayat solaga sajda tawringaida saitana kachin amada pullaga kaptuna khangi amasung mai onthokpadi Adam gi masa hai onthokpani Adam gi masa singda sajda gi athang piraga sajda tawkhre maduda janat wajib oikhre aingonda sajda gi athang tawkhi aduba aini yakhite aigi tamak maigi athang tawkhre Hazrat Abu Sa'id Khudri radhiyallahu anhu na hai madudi Hazrat Usaid bin Hajir radhiyallahu anhu na numidang Quran solami manakta pulamba sagol kanna makhe lang bahorakpada kirat tawba leblami asmani yankhatpada makhadagi mathaklomda paikhatpa maibul urami ayukta Huzur sallallahu alaihi wasallam da paudambada haibirami Farista singna nahaki Quran sonba tanaba naksilambani nahakna makha tana tilawat tawtharam labadi madudagi su hen ngakpa pot sing urangbani Bukhari Sharif Hadis asidagi khangmangami Quran tilawat tawba matamda saitan sing lapthokki paithokki aduga Farista singna naksinbirai Hazrat Abu Musa radhiyallahu anhu na bayan tawi madudi Allah gi Rasul sallallahu alaihi wasallam na haibirami Miyam Quran gi pau toina lo natrabadi thabaktagi na thokhigani Allah gi kasam thauri komba utna na thokpaga chen na thoklaga chen khibagumna khara chensil haudaba cheksil haudabada maram oiraga Quran thabaktagi thokhigani Quran thabaktagi thokhibagi arthadi kaukigani haibatana tana Quran gi paujel asum lambi dagi haidokhigani haibani rohani ka loinana hingnaba paktak pibibani Hazrat Abdullah bin Umar radhiyallahu anhu gi bayani madudi Allah gi Rasul sallallahu alaihi wasallam na haibirami Allah Taala na Quran sonba mi gi nungsiba makhon yamna taning na tai kanagumba isai taba mina isai gi khonjel bu yamna pamsin na taba gumna Allah Taala gi nungsiba phangge hairabadi Quran fazana sonba amasung nungsina sonba da su phangami
Madugi khudamdi sonjaribagi thamoida petharakpa nautharakpa amasung rohaniyatki mangal phaurakpa aduni. Haibadi mayeksing khonthok amasung phongdokpagi ayen athoi khantaraga solu amasung maduga loina na haraubagi wakhansu leihallu. Hazrat Bara bin Azab Rajilahu annahugi bayani madudi huzur akaram sallallahu alaihi wasallam gi farmani nahaki khonjel amasung sur na Quran Sharifu leitiang hapu. Abu Dawud. Hazrat Akbah bin Amir Rajilahu annahugi bayani madudi noma aikoi mahajitagi sumang da pamlingaida sarkare do alam ibungo sallallahu alaihi wasallam lem thorak laga habirak lami nakoi manung da kanana masi pami madudi nungti gi ayuk nganta butahan amasung akik ki then da chatlaga mafam maduda yamna fazaba ut amam ani karigumba gunha laitana amasung kana gumba gi hakta akaiba pidana lemna phangjaba aikoi hangali huzur sallallahu alaihi wasallam wafam asidi aikoi khuding na pamga nabi na habirami ayuki matamda mahajita chatlaga ayat ani sonba natraga tambana ut amom ani lemna phangbadagi hena fai amasung ayat ahum na ut ahum dagi amasung ayat marina ut amom mari dagi asumna bhap taw madudi hek yamna ayat sing soli ba makai sawab su angang ba fazaba ut amom mayam ma phangbadagi hena fai. Muslim Sharif. Mauda Butahan amasung akik kithen Madina Manawaragi thap tana leiba khungang singni. Hazrat Abu Umayma Rajilahu annahu nabayan tawi madudi Nabi Karim sallallahu alaihi wasallam ge farmani Quran son bathado kanu maram de kayamat ki numita mahakpu son ki basingbu safai tawi gani. Muslim Sharif. Hazrat Abu Said Khudri Rajilahu annahu nahai ai matang amada lairaba mohajiri singi marakta phamlami makoi edugi manakta masa thungna khumjanjaba oknaba phi phawba leiramde makoi kharadi makoi amana amagi marumda lotuna phamnarami nupa amana Quran Sharif solami tanja aduda huzur sallallahu alaihi wasallam lengbirak-lami amasung aikoi gi inakta lepirami huzur sallallahu alaihi wasallam na lakpagi solamba nupa ado lakpadagi solamba nupa ado tuminna leikhirami huzur sallallahu alaihi wasallam na salam tawraga hanglami nakoi kari tawram libano aikoi na hajaki aikoi kalame pak tajaram libani huzur sallallahu alaihi wasallam na haibiki thagat chariba punamak Allah khakini mahak na aigi umat ki manungda asinguma miyoi sembiraga aibu makoi ki marakta phamna nabagi damakta yathang binabirakhi masigi matungda huzur sallallahu alaihi wasallam na aikoi ki inakta phamthabirakhi mathang amuk ikoi na phamna bagi yathang pibiki maram aduna ikoi punamak ikoi na phamlaga huzur sallallahu alaihi wasallam gi mai kai da mai onsilami ibungo sallallahu alaihi wasallam na takpiki mohajiri rai rabasa nakoi punamak haraujaro kayamat ki numitta mapung phaba mangal phangbagi amasung ina khunba singdagidi nakoi na nong matangkhai he na jana changani nong matangkhai haibase sahi chamga gi matamga managani. Hakchangda phi yaudi haibagi arthadi hakchang khumbada faraz oiriba adudagi he na marang kaina setnana inana balairamde haibani miyam tinlabadi tangai fadana hakchangi saruksing aduta natana topa saruksing chu khumjandrabadi ikaiba poknai maram asidagi makoina amana amagi marumda thupna lolap hamnaribani makoina tawriba thabak aduda pokning changkhringaida huzur sallallahu alaihi wasallam lengbirakle haiba bhaw makoina khangkhide atubu huzur sallallahu alaihi wasallam na makoi gi mangda chap lebdaraba matamdadi khangle amasung Quran Sharif solamba mahaksu huzur sallallahu alaihi wasallam gi bafar gi damakta tumina laiki huzur sallallahu alaihi wasallam na hangbiki masi aphong ba athada haijaba phongdok jabani maramdi huzurna hana na Quran soli haiba u kharabani khang kharabani. Hey there, subscribe to my channel and also press this bell icon.